Ngasi ayuk moirangi oil pump amagi mayada thokpa mai chakpagi thoudokta yauriba truck sing aduda LPG puba Petrol puba diesel puba gari matam aduda yaoba leite madu aikoina tajabada bitumen puba gari sing nena aikoigi report phangjai aduna public na aikoigi petrol diesel na chingba supply da akaiba leirakadra aina khanbidana panic buying na chingba tawbiba sing lepiu ingna aikoigi normal supply tawjananaba petrol diesel amadi LPG aikoigi state asida marang kaina lei aduna aikoigi normal oina aikoigi supply adum ningthijana nimit khudingi tawjagani haiba wafam asi aikoi department gi site gi thamje